ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯔꯁꯤꯌꯥꯅ ꯃꯥꯂꯦꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯝꯃꯥꯏꯅ ꯃꯥꯒꯤ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯆꯥꯡꯌꯦꯡ ꯇꯧꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯁꯟꯗꯣꯛꯅ ꯍꯥꯏꯖꯒꯦ ꯔꯁꯤꯌꯥꯅ ꯃꯥꯂꯦꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯂꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯔꯛꯂꯤꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯄꯨꯇꯤꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯔꯁꯤꯌꯥꯅ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯈꯨꯗꯣꯜ ꯇꯝꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯗꯨꯅ ꯄꯨꯇꯤꯟꯅ ꯍꯥꯏꯈꯤ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯅꯕꯒꯤ ꯆꯥꯡꯌꯦꯡꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯈꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯨ ꯀꯣꯚꯤꯗ-19ꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯈ꯭ꯔꯦ ꯑꯍꯥꯟꯕ ꯗꯣꯁ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯇꯦꯝꯄꯦꯔꯦꯆꯔ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 39 ꯌꯧꯔꯛꯈꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯇꯦꯝꯄꯦꯔꯦꯆꯔ ꯈꯔ ꯍꯟꯊꯔꯛꯄꯒ ꯂꯣꯏꯅꯅ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 38 ꯑꯣꯏꯔꯛꯈꯤ ꯑꯅꯤꯁꯨꯕ ꯗꯣꯁ ꯀꯥꯞꯄ ꯃꯇꯝꯗꯁꯨ ꯍꯛꯆꯥꯡꯒꯤ ꯇꯦꯝꯄꯦꯔꯦꯆꯔ ꯋꯥꯡꯈꯠꯂꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯔꯁꯤꯌꯥꯅ ꯃꯥꯂꯦꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯈꯨꯗꯣꯜ ꯇꯝꯂꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯑꯁꯤ ꯆꯥꯡ ꯌꯥꯝꯅ ꯄꯨꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯌꯧꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯧꯔꯤ